Story Collection YouTube channel asibu tabiriba miyambu ahanbada taramak subina kurumzari ngasi April tarik tara taruk lisingni kuntaruk sagol se numit Manipur fongliba tongan ba pause khradagi miyamda paudamzari Manipuri pause pongnapum hariba pause asi ahanba banner headlines da Tinungaida air tonglapa gari ani maitha kre khongjungmai kun hena sokre Masing yamlaba miyamna kholau kaya ga loinena mairadali satkre Security coordination what kibadagi thokibani State Home Minister Konthokjam Govindas Paumasa khaina pizari Manipur district ki thinungai ngarang nungthil civil dress lakpa Assam Rifles ki personnel singna tonglapa gari ani khongjung sangsilamba miyoi singna mai thadokpa ga loinena AR personnel sing phajidure Loirena AR personnel sing adu rescue tongnaba Satekiba police ki action da miyoi kun hena asok apan nangkre hairi Amuko MSF poire leimarol maira paibi apunba loop Manipur Amova amadi kohar ki milyeng makhada ngasi nimidang masing yamlaba miyamna go back Central Force angang hatpa yaningde micham hatpa yaningde haibani singba kholaw kaya lawduna maira reli satkre Ngarang tindim lambi tinungai thokiba thokdok adu state security pau phaunaba wadhoba Assam Rifles na makoigi mathau toba chatpada pamdaba thokdok adu thokibani amaromda tronglawbi ki thokdok ki singnabami mangadi fare operation lieutenant secretary haina state ki home minister Konthokjam Govindas na phongtokre pause sigi sidebar phongiba maruba pau khrasu mayamda paudam jari Chusampur ki nupa ani silsada truck konana fare state force na central force singi mahut sinba kuki inpi na yade MLA Kishan na pangmida mateng pangkre GPF payment authority digitize tawkre pangmasa khani bijari Silsar police station ki manung sanna Ramnagar bypass manaktagi police na Chusampur ki nupa ani truck konana fare hairi Thamaiban AC MLA Kumukcham Kishan na Impact TV gi hojik rimsta lying liba video journalist ahantem yaiprabada selgi mateng pangkhre Pause siki anchor kalam da phongiba moribo pawkhrasu mayamda pawdam seti KCP Politburo Standing Committee na Rising Day Thoramda Education Policy hongdokre pawmasa khani pijari Kangleipa Communist Party KCP ki Politburo Standing Committee gi niputaruk suba Rising Day gi thoramda Tha asigi taram raida pangthokkiba galoinena party asigi oiba revolutionary education policy of Kanglei Park report haina mingthonba education policy amasu hogdokre hairi Pausi asig ahan balama de phongliba moriba paw khresu mayamda pawdam jari tungno pawda lakpa yaroi hariklabasu chief minister khemsanadi hiramdam ni satkani hairi Leikhidraba angang anigi mapana mihatpa puthokpa nattaba atei hiramda yanaba purakpa ngamloi hairi Congress lusingba singna Ajay Kumar Bhala unakre Manipur thokliba asum atopa state thokani sungtha thajade Manipur Pradesh Congress Committee ki President Okram Ibobi pawmasa khaina bijari Tronglawwi satharakpa buamgi landa amadi Leikhidraba angang anigi apokpa Mangal gamba oinam amasung apokpi binita anina tamchiraba thokdoktuda senariba mihatpa puthu masi nattaba karigumba hiram amatada yasinaba tawroi haina asetpe phirip amaga asumba wail ngairi Loishalakpada sanabigi pauta FIFA series lisine kuntaru Kenya India na Malawi bu maitiba piduna humsuma mapam kale Taida amasung asupi FAU 18 elite lilisngani kumnga control ki final round sangkre Ani suba paumai veteran tournament haukre Mathang simni fongiba tongan ba pau se khadimuri pau tamjaga tension jeri mayam bomukana khulum jeri